Moirang Police Station की Manung Senba Phubala की High Canal Da Vdf personnel sing Yaoba Chama Humputara Suba Bsf Battalion की team amana ngarang dagi Ngak Senba Houkhre mafam aduda BSF amadi BDF की personnel sing thamkiba numitagi kuki khulai paiba sing na nongmai round kaya kablakiba nongmai round khara kablakiba natana ngasi gi oina numidang wairam pung 6 taba duai fauba Phubala maikaida nongmai kablakidre hairi adubu naran sena maningdadi kuki khulai paiba sing na yamna toina nongmai kapsilakpagi thodokti thokli ngarang numidang pung 8 rom tarakpa duai digi hauna naran sena maningda kuki khulai paiba sing na khoirenta komkhul nelpa ching amadi lengang kuki khuldagi nongmai kapsilakpa leptri maduda state force amadi village volunteer sing na su handuna nongmai kapki hauzik faubagi oina state force amadi village volunteer sing gi maikaida aso apandi yaubagi paw leite marak asida amambagi tanja lauduna kuki khulai paiba sing na naran sena maning amadi naran sena khul mathakta drone paishilakpa miyam na thengnaki hairi amaromda kuki khulai paiba sing na chingthaktagi toina nongmai kap tharakpagi thawong ase makhata na thoktana ba Imphal West district ki manung chana Kautruk ki maningda leiba Kangpokpi district ki saruk amoiriba Vetel khulgi mafam chaba jaga amada Central Reserve Police Force CRPF ki platoon ama deploy tawkhre hairiba mafam asidagi kuki khulai paiba sing na Kautruk khulda tatana nongmai kapsilakpagi thawong kaya mamangdagi chathaduna lakhibani haina pawosena makhatari